Hello everyone, good morning. City Chanapagi Chagumbanini. How's it lotion cuddly? Sandon was in Ambirapani, Manina. Wow, fazabna loigri. Success, Pachona, Lord. Wow, pachari. Mana ako puhita. Fazare, tupiga kom tinisu. Chese. Lengzan siya man salar si nupi thiurasi ha. Nani nupi thibira ne nangi. Nupi thiurasi. Nupi po madro. Pok ta sa polo drom. Nani punina. Ce. Apa? Kita anu ni. Kita sebenarnya ni. Apa ni? Kita. Aku dah cuba lagi. Kita. Ba. Ya. Ah. Malu ya. Siapa? Ôi sao không muốn rồi quá thì đã lại có tiêu rồi cô sẽ ngon ta nè bà ai ngon ta ni Manipur sat tui ni na lại ni ado bu flight se cancel rồi ai se message se yang ho drop ni na to amu han bata ni to amu rebook amu to do ni amu evening dam lak to ni ko hauzik lại evening da ni amu hauzik amu pa chala ni awa be ni amuk cancel amuk rebook to yam one sa le Manipur se weather ne yada na tawi ni ba dubuti Siapa yang mana? Chalo. Này. boarding pass su lo re hauzik security checking ta ngai re ado mayam view si phasatri ango ase anauba airport to ni hana gida na teko hana gidu dai di sisne hele phasaba moina Bangalore ga siga karamana hele re Bangalore male haido man mudi male sto su pura budi man de ko hai feti male Hah? Lagi tu lagi. Siapa yang kau? Nang body same gaya do? Nang kui lagi blog deh out apa? Aditya na kaya musi yang aku low belah ini se. Dia yang kau ni? San malo re hauzik Govinda Pramasa to ni ko ni Nah, nang dia ise. Hah? Nang, wait dia nang. Nang hanya kan ni. Loi. loina thokle hojingna khoi loktak koiba gi thokle ni hojisna ei gari da phamjari ngaktang
ꯁꯛ ꯃꯥꯏꯒ ꯌꯦꯡꯗꯅ ꯁꯝꯒꯁꯦ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯖꯔꯤ. ꯁꯛꯇꯥꯁꯦ ꯈꯔ ꯐꯖꯔꯗꯤ ꯐꯕ ꯑꯩꯁꯦ. 그래도 레일보다 그냥 잘라. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯌꯧꯔꯦ. ꯃꯐꯝꯁꯤꯗꯤ ꯈꯨꯐꯖꯝꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯠ ꯅꯨꯡꯉꯥꯏꯔꯤꯕ. ꯑꯗꯣ ꯑꯩꯁꯦ ꯗ꯭ꯔꯦꯁ ꯑꯃꯨꯛ ꯍꯣꯡꯒꯗꯣꯏꯅꯦꯕ. ꯃꯐꯝꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯨꯐꯖꯝꯅꯤ. ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯗ ꯆꯠꯂꯤ. ꯏꯁꯤꯡ ꯃꯌꯥꯏꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟꯗꯣ ꯑꯗꯨꯗ ꯆꯠꯂꯒ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯕꯣꯔꯥ ꯁꯤꯡꯖꯨ ꯆꯥꯗꯕꯁꯤꯗꯤ ꯌꯥꯗꯦ. ꯑꯗꯨꯅ ꯕꯣꯔꯥ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯤ ꯑꯩꯈꯣꯏ. ꯃꯐꯝꯁꯦ ꯏꯪꯅ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤꯀꯣ ꯃꯌꯥꯝ. ꯅꯨꯡꯁꯤꯠ ꯅꯨꯡꯉꯥꯏꯕ. ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯁꯤꯡꯖꯨ. ꯐꯖꯗ꯭ꯔꯦ ꯃꯁꯛꯁꯦ ꯎꯕꯗ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯗꯤ. ꯆꯥꯊꯣꯛꯑꯒꯦ. ꯆꯥꯔꯒ ꯑꯃꯨꯛ ꯆꯥꯔꯒꯦ. ꯚ꯭ꯌꯨꯅ ꯚ꯭ꯌꯨ ꯅꯩꯔꯤꯕ. ꯚ꯭ꯌꯨꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ. ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯩꯈꯣই ꯊꯧꯕꯥꯜꯗ ꯆꯠꯇꯣꯏꯅꯦꯕꯀꯣ. ꯋꯥꯡꯖꯤꯡꯗ. ꯑꯗꯨꯗ ꯀꯣꯏꯔꯨꯗꯣꯏꯅꯤ. ꯑꯩꯈꯣꯏ ꯃꯥꯟꯙ ꯍꯣꯏ ꯂꯩ. ꯃꯣꯏꯗ ꯆꯠꯂꯒ ꯆꯥꯛ ꯆꯥꯔꯒ ꯉꯁꯤꯁꯦ ꯍꯟꯗ꯭ꯔꯣꯞꯅꯦꯕ. ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯋꯥꯡꯖꯤꯡꯒꯤ ꯈꯣꯡꯖꯣꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯂꯩꯅꯤ. ꯑꯗꯒꯤ ꯄꯤꯂꯔ 3 ꯈꯛ ꯂꯩꯔꯤꯁꯦ ꯎꯕ꯭ꯔꯥ? ꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯍꯣꯏꯅꯦ. ꯀꯣꯟꯅ ꯆꯠꯇ꯭ꯔꯒꯗꯤ. ꯀꯩ ꯍꯥꯏꯕꯁꯦ? ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯥꯞꯄ ꯈꯔ ꯂꯥꯛꯏ ꯁꯟꯐ꯭ꯂꯥꯋꯔ ꯃꯔꯛꯇ. ꯀꯥꯏꯗꯅꯣꯅꯦ? ꯅꯨꯡꯁꯥꯁꯤꯗꯤ ꯃꯩ ꯍꯧꯕꯤꯅꯤ. ꯅꯨꯡꯁꯥꯁꯤꯗꯤ ꯂꯣꯏꯔꯦ ꯃꯁꯛꯀꯁꯦ. ꯂꯤꯟ ꯑꯃ ꯂꯩ ꯍꯥꯏꯔꯣ? ꯂꯩꯁꯦ ꯍꯦꯛꯅꯤꯡꯃꯅ ꯍꯨꯔꯥꯜꯂꯦ ꯑꯃꯈꯛ. ꯁꯤꯗ ꯊꯦꯡꯉꯦ. ꯈꯣꯡꯖꯣꯝꯒ ꯀꯥꯔꯔꯣꯏ ꯌꯥꯔꯦ. ꯎꯔꯗꯤ ꯌꯥꯔꯦ ꯃꯇꯦꯛ ꯈꯛ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯏꯕ ꯈꯣꯠꯄ ꯂꯣꯏꯔꯦ. ꯃꯥꯟꯙ ꯆꯠꯂꯅꯤ. ꯆꯥꯛ ꯆꯥꯔꯅꯤ. ꯍꯣꯔꯦꯟ ꯁꯟꯗꯥꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕꯀꯣ. ꯑꯃꯨꯛ ꯒꯨꯍꯥꯇꯤ ꯍꯟꯗꯣꯏꯅꯤ. ꯒꯨꯍꯥꯇꯤꯗ ꯍꯜꯂꯒ ꯑꯃꯨꯛ ꯍꯣꯖꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ. ꯑꯩꯁꯦ ꯆꯠꯄ ꯂꯦꯞꯄ ꯌꯥꯗꯦ ꯃꯌꯥꯝ. ꯑꯩ ꯊꯕꯛ ꯌꯥꯝꯃꯤ. ꯁꯤꯗ ꯂꯩꯔꯦ ꯃꯣꯏ ꯈꯣꯡꯖꯣꯝꯒꯤ ꯀꯩꯅꯣꯗꯣꯀꯣ. ꯄꯤꯂꯔ 3ꯗꯣ. ꯁꯤꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯅꯦꯕ. ꯑꯗꯣ ꯑꯩ ꯎꯠꯄ ꯉꯝꯖꯗ꯭ꯔꯦ. ꯃꯥꯟꯙ ꯍꯣꯏ ꯌꯧꯔꯦ. ꯆꯥꯛ ꯆꯥꯔꯅꯤ ꯍꯧꯖꯤꯛ. ꯃꯆꯤꯟꯒ ꯐꯠꯀ ꯄꯩꯅꯤ. ꯁꯤꯗ ꯂꯥꯛꯎ. ꯁꯤꯗ ꯂꯥꯛꯑꯣ. ꯌꯨꯝ ꯍꯟꯗꯣꯔꯦ. ꯁꯒꯣꯜ ꯌꯥꯏꯅꯦ. ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣ? ꯖꯥꯝꯅꯦ ꯈꯜꯂꯤꯔꯣ?
ꯂꯩꯇ꯭ꯔꯦꯍꯦ ꯃꯌꯥꯝ ꯄꯨꯔꯥ ꯍꯦꯚꯦꯟꯗ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯊꯃꯣꯏꯁꯦ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯌꯦꯡꯉꯨꯅꯦꯁꯦ ꯁꯤꯒꯕꯨ ꯀꯅꯥꯅ ꯐꯖꯔꯛꯇꯦ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯨꯍꯥꯇꯤ ꯌꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯄꯄꯥꯒꯤ ꯔꯨꯝꯗ ꯆꯠꯂꯅꯤ ꯉꯁꯤ ꯂꯩꯔꯨꯔꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯍꯟꯗꯣꯏꯅꯤ ꯋꯥꯔꯦ ꯆꯠꯄ ꯈꯣꯠꯄꯗ ꯁꯤꯗꯩ ꯑꯃꯨꯛ ꯍꯜꯂꯒ ꯗ꯭ꯌꯨꯇꯤ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ ꯇꯜꯂꯦꯗ ꯑꯗꯨꯅꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯅ ꯊꯥꯕꯜꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯣꯏꯍꯜꯂꯒꯦꯀꯣ